Naharolgi khonjal thauram tabiribasingbu taram nokjari khurumjari. Ngasigi thauramda pujarakli, ngasigi Naharolda ethics amadi integrity hairiba hiram asida Danamanjuri College of Arts ki Department of Philosophy da Assistant Professor oina thau pubiriba Dr. Chungkham Bagya Chandraga unaduna wari sanaba. Unaduna wari sanajaribi thongam gitanjali. Oza boy khoi ki thauram asida taram nokjari. Ayhak nasu taram nokjari. Oza wahaudo oina hiram sida supalliva ethics amadi integrity haibase oza ethics siga integrity siga hoi loinaraga turaga chatminaba wa haidi oi oza ado ani sigi da kitang khenaba haidi ethics sina karino phongdoklibase aduga integrity sina karino haining libase haibase oza sigi matang sida kitang thambiyoza. Ethics haibasi masi moral code ni maduga masi khunayamabu mapung phana Sakot Kongtang da Punabagi norm samani hajini. Kuyi Kunayamada asigai chanabayadi haibasima. Aduga ethics haibasigi magi horpam hajabatare. Adudi ethics haibasi philosophy haiba subject asigi branch samani literally magi horpam oinadi ethics haibase Greek yo hai ethos haiba asidagi lakpani magi wan thokna custom amasung habit haibani. Aduga Indian context ta hajaragana ethics haibase niti shastra hainasu hainai ima londa hajaragana chatna lonchat chatna role adumaina thambasi ahansingna thambirambasi koina sum tajai adagi integrity haibasina being honest haibadi consistent in thought and action akoina thabak oina onthoiba haibadi chinga khutka manaba chinna ma hairaga khutna ma tawbudu nataba chinga khutka manaba sibu integrity haina adumaina khangnai Society sida individual singshigi ethics samasung integrity habisiti masi subjective oi sagi mi miduna mana satnariba mana pamjaba magi value gi matung inasu magi degree se khene hajabdare aduga ethics na pyramid norm sing chatna kanglon si written amasung unwritten oina haidi ai boina leiba ai boina hajabtaragadi sagi ethics and integrity sida miyama aranba thabak tawragadi mahaksi punishment pbi dandi pbi madu akhoi Indian gi law gi matungina masina ai bani aduga ethics sida maru oina sinariba kanodi ai boina leitaba akhoi chana londa adum society amaga ethics and integrity sida khenaba khajik ti leigani adubu khenaba mayam sigi manungda sap manaba akhoi miyoiba haibase sigi miyoiba khudimangna pangthokadaba thabak thoram mayam ama leiri manaba aduga society ma gi leiruba mafam adugi matung ina aying asa khenaba gi matung ina haiba norm singsisu khenaba dum layena thamjani ado zaista khunai gi oina khoi gi chatnabi hauna lonchat simadi tawba yai yade haibase madum mayamna dum khangnaraga leibasu dum aduga sum tajabada so jai khoise sidi aigi ethics ta yade kainaga hainabaje tajeoza aduna individual ga society siga ani sigi matang da haitare kitang thambi aina so hana panjagara ethics habisi subjective oy adubu aina masi yaningi natraga yaningde aina pami natraga pamde haibado madu aigi subjective ojeragasu madina society da kayam akaiba leigadage masina society da kari kanaba leigadage haibasini khenaba haibabu sagi aina pami haidana su yadaba society gi samna hada binding oiba society ama hingbada khwaidigi maru oibasi hariba binding elements masi yawdragadi society karamna hingani anna society ama hingba amsung chakatpa haibase masida binding elements singse masigi yamna darkar lai maduna British ki afawba philosopher Bertrand Russell na swaina haibiram without civic morality communities perish without personal morality their survival has no value haidi civic morality leitraba communities do madu mangragani mutkragani masagi leiba personal morality leitraba mi do madudi makna hingbada value lairoi haidi koi wan thok leitaba haibido adu ta dana tokani tamjani kus ahoi sigi ethics amadi integrity se mi oiba magi punsida aduga naha oina leiringai gi sigi matam sida masak thokna punsi jima phajana semakpagi matam sida aikoi gi human behavior da hongna lonchat haitare semakpa sida kyamu yamna maru oi habase thambioza mi oiba society amagi koi gi people's character is their behavior mahaki character do adu mahaki behavior ni achana we are all capable of good and evil
ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯊꯕꯛ ꯇꯧꯔꯁꯨ ꯌꯥꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯉꯛꯄ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ good or evil response to adugi stimuli duna pirakpado adugi matung ina akhoi su chatli aduda afaba thabak tawning sina karino phattaba thabak tawning isina karigino masida akhoi gi Indian gi yoga system da haiba mali chitta britti na akhoi na pot ama uba matamda akhoi gi mental modification ai isam chamna leijaramba ise karigumba afaba pot ama leiba arangba pot ama leiba natragana paisa ga he uru ba haitare ai he oningu ba haitare ari phajaba pot ama he lei ama satpa uram kana akhoi na kana gum nu pimja sing ne am toina taw ama khangde mi gi satna leiba leido patlau thaningakpa masi sai khudakta lakpa response am karni sai gi mental modification ai gi mind da khangpam pam jalubdo maduna maram oraga leidu hui urini ta sengna leidu bu nungsiba mi oi taragadi leidu ising chai biram gadabne aduna hainaba lei nungsiba haibisiga apam haibisiga sai gi nungsiba mi dudi leidu ising chai biram gani aduga apam mi duna magi apam baduna ilaktana fattaba haibitare ifil lom da sengil ka doini satana leiba adum hayeng juang se chudum saja gadab leido ai ngasi patlau thadakli sini khenaba aduna ethics da thaduk ngaba yadraba makakli madudi value khogi value haibidi khogi word maman haitare ko pot simala ka magi kanaba masida khoina khogi miyoiba society sida kanaba kakang yenga khoisi afababu oiro fatababu oiro aina khangnabu oiro khangdanabu oiro aina dikarino kari haina khange haibida kanaba sine khoina somda changsilisi value sida extrinsic value haibama intrinsic value haibama value makhan ani thokna khaidoi extrinsic value haibna mapan thokgi external value sing pot amagi value paisa gi value money values mayam ne yam kan khangnari che value ai kan paisa hoina ta uba sen hoina ta uba pot khunimak si paisa bu leradi ha loinama oithoe loinama oithoe kogi paisa bu pairadi loinama yarani gana haiba adu maina value ai ta di paisa hoina uba adu masidi nakal lama khaktani maramdi maduna khudimak si loinama cover to bu yabra haibidi oithokte aduna yam hena thoidokna ethics ta ne bidi intrinsic value sini internally nungi oiba internal value haibidi truth beauty and goodness habisi yawgadabni akogi sanskrit ta science hainai satyam shivam sundaram achumba afaba phajaba eternal oiba sinai daba haibdeba tare aina thaba ama torubagi paisa khara phangbadudi ai paisa du loithokra kan loigani aina afaba thaba ama torambado madudi sinai dabo ina lehawi khudamoina panjarabada lamyanba hijam erabotna mana tawgibedo mana thadu mana kathu mana thangiba khongthangdo ngahaki magi kanaba khara khak phangnabagi natte maduna nomugi hena phudongakpa hena mapung pharakpa oiduna ngasidi mafam khudimakta kachin koya khudimakta ikai khunnabu ulaiba sigi maramdi mahakna toromba thabakto intrinsic value da base tawba aduna ni haina thamjani ethics miyoibagi magunbu sakta iba adugumba amane na thamjage oja adoja miyoiba singse kanamta manade haidi hongna lonchat loinaraga lakpa aduga kitang watpa kitang khenana topna manadana lakpa se hoyoja ado ethical moral values se loinaraga lakpa miyoisiga loinadana kitang watna lakpa miyoisiga angang amagi punsida haidare ne miyoiba mai punsida anisi marakstadi kayamu yamna khenabasi magi tungi punsida mami se tarakani kitang thambiyoja ethics and morality amasung masigi integrity si loinaraktaba haiba midi leramgadaba manti magi loinarakbagi mawongdu khenaba aina asaisu thamjagiba written and unwritten laws mayam norms mayam lei madra khogi khangna tawba haiba ma khangdana tawba haiba ma ani thokna lei angang amana chayama pairaga magi madhauda lichaina kanma matamda angang dubu madhauduna chaina kale ana angang du da phude maramdi khangda toini ko haidi angang du khangdabani khangdaba angang du di engasi di ngakpirasi aduga ei dawda lale hayu gana mamana harakanda khoram halaga adumaina madhauduna adum ngakpi maramdi kainoda mai masudu yam nungsiba angang neba ara angang duna sina phai phate khangmana te angang du chayam pairaga madhaudu dum kalu huiwani angang du gi di madu sanaba nungaiba ma oirimne aduna ngasi naha singna tawribase yam lale hane su lobo yadi maramdi kainoda moi nahani khangdribani adudi khangdriba naha singsida khoina khanghanba ma sangi aduga yamna maru oiribadi khangna lange na lanbasini khoi semdokpa ngamdaba haibetare samna example oina khudam oina panjarabada mahabharat warida druzdhona khangi hai ai khangi adugo ai tawgadi mahakchi lali haibase mahak masamaksu khangjai adubu lali haibase khangna mana dum tawi khudam oina khoi swaida mu pusanjar abada
bazargi mayayda nambul turengi mathakta sariba thongchingida thongchingigi nakanchingda muk jali muk khajal yot ki kana toroga post ka toroga yam ling na khai wang na khai karigino pung kudimang na hangba yaba question ne paisa yam tingna government gi machinery mayam am sinaraga khogi jali karigi kharibano hangba yaba wafam maramdi masida amot palangthadana bani nambul turense dustbin ondana bani adubu maduda langthariba misingdo madu khangdaba mirana hanguragadi makoi singdi khangba ngaktani khangna lange yauna lanba aduga masida sagi return lo singnadi mabu dandi piba ngamde maramdi kaino haida mina udaba matamda kogi ahing nongyaida nongalamdaida walking chatlaga car tonga laga sagi pochil langthai haisi mi meyamna loi khangnai adubu mohoi dubu lange khanna laliba kangbu dubu phana dabai dabakta machinery mayamam thambududi madudi impossible turen khong asang ba mabu kamaina kanana ngakani CCTV camera khillaga su madu ngak pa habisi oi thokta ba mani aduna madrai judani la ise koi moral responsibility return law na di ai pha ba ngamdreba adugo morally aibu machi aigi yungidi amora kai du motna ba na lu na ba na ina puthore aduga aina mi udringa da ayuk ngata da numidang da laga ai turen da langdare natragana chorong opan da leiba khara molap to jaga da thok langsalam gadweni madu akhoi isa na khangba darkar le masi chumibra lanbra haibese masiga hainarorgadi sigi matangsida aina ma pusanjani bang play singi sinausingda yam phajaba culture khara le khoina singda sum chachaba matamda thengna jarakpani khogi singda ising tabham leiba wagi utong amaga semaga isingji jingwana karakan madugi isingda pura amritaga chak manaba haiba tare khoina madu thaksei aduda singni sinaomtana adugi ising thakpham manaktuda amotpa sukhau tawsande mathaktasu tawsande maramdi isingdo thawaini koi asengba ethics tudi integrity tudi aidi adaida phangbaran khanjei adi amana juko valley da chatpa matamda yam phajaba maga thengnaje juko valley sigi mayaida achoba boulder amalei adugi makha sida koi khar kusallaga chaka su thongna mi mari manga ga su tumba yaba mafam lai maduda khoina chari thaiba mayamse lemapu poto chakhaidna manghala maimota ching lambi ni na khoina amugana pura chapasu wet pura chatkadoine ponamam pugadoine aduna kogi nunggi karak hol leibasingda kerosin ju thamami acha thau khara lembadu su dum thamami thum morok na chingba haibadi langthokkiba yaba poto langthokpui muhutta matungda lakpa xyz kanano sakhang daba na khoina dum chaja horo haibagi mongda yam phajaba chacharuba matamda ina madu thengnajaba matamda yamna nungaibam phawjigi oh masini asengba real ethics and integrity habido adaida leibrana khanjai are amana noma sahi kharagi mamangi warini sikimda PM College of Arts ki study tour ma chali madu Sikkim gi Gangtok ta leraga dagi Songo Lake ana Unyam Taba Lake am lei madu da koiru si na khoji chali halak pad ikhang khangawdana aikhoina tuongiba gari dunda sumo driver du da phone am lai ada koi Gangtok yogudaba khara watlinga da leiba police station ama da khamaga sar amta changbir oye na hai aina police station manungda anta changbir o haibsti kari thokadoino aju khangdaba ma aingonda phawjagi madabu ai changdabdi adamne ai change kari lebja nona changa kanda yanan bada police officer duna aingonda handshake tawre aingonda mana ai karam puthoga uli sigi misi khangbra haidna adugadi ai di swai lawe tanjadu maramdi haibado igi satri amkhaki ai karni adu aina mike ai karji kamai leramino haibse aingonda angakpam phawgi aduga mana hai sigi satri si yawbiri bai ani yawri hai angta changan bir on hai adi aina thoaga satri sida nang angta chang oye nangi card sida lerami angta chang oye nang namana bi amaga chang haiduna aigi satri si adumai tawna mai mamana bi aniga changminare manungda nangi purse ta hobra na hange angang sibo masa makpau khangamdre tahowi tahawde habise maramdi mamana bi magi bag ta hapajani mamana bi du su ais ta nan thu na tubadagi sai gi tahawba tahawda police ne khullaga mogi police tuna kyam ne advance hoye integrity kayam wange habise aikoi ni yawdringa aikoi si soidana lalakadaba karamba gari number da tongi haibna chingba phone number na chingba loina mak si moida coordinate tawleramba aduga purse tuga card tuga pithore madda aina haraw mangidna nungai mangidna aigi ngak tangi khudak ta lakpa response haigadra aigi purse tagi na sat lawna lupa changa chapi am satoga police officer pi madda police officer na ngaglap toraga sar aikoi tolo phangi aina khanjabada madu kwangma integrity je
मागी खितंग टिप्स हाइजब तारे अदु अइना पिगेना खलुबदसु तोलो फंगे खोइ न हारकपदु आइसे इकायरत्ति तौरगा अदुगा माबो अइना सेलुट तोरमी हैंडशेक तौरगा अइना सेलुट तौरगा अदुमाइना अइना पुंसिगी कांगमदबा वारी हाइब तारे इंटीग्रिटी मतांगदा अदुना अइखोइना मिपुम खुदिमक पु हेता फत्ते हेना लौबसु यादे अफा अफबा मिसु याम लई हाइना अइ थमजनी पुंसीदा थबक थौरम मैम सिदा इथिक्स अमदि इंटीग्रिटी से लोइना रगा चटपा ममी ताहनबा ngamba अदुगुंबा पुरकपदोने ओजागी सिगी वारिस दगी जो खोइना खंगजाबा ngमजरी जोजा अदोजा मतमगी अओनबा हाइतारे मतमगी अओनबा सिगी साफु सिदासो एखोइ मियोइबा सिदासो खलंबा वाखल अरि अनौ सुमाइना दुम लाकपसे दुम थेंगनजे ओजा अदो हौजे की मिरो सिदा इथिक्स अमदि इंटीग्रिटी की थाक से करम मओंगदगदी लेइ हाइबसे ओजागी वाखललोंदा ओजागी मित्येंगदा करम हाइनादी थंबिनि कोई मोरलिटी सी लोइना डिग्रेड तौग्रेना हाइबदी यादे मदु ट्रांसफॉर्म तौगिबो ओइबजानी सिगी अमा लेरंबा अमदगी अमदा ट्रांसफॉर्म तौगिबा अइना निंजंगजबदा 1980 की ममांगसी मतमदु यामना नुंगसी कोइना अंगांग ओरिङै मतम खरखर कंट्रोक मतम से कोई नुमिदांग सिनेमा याम तो येंगी लास्ट शो से मरमदी सिनेमा लास्ट शो से पुंग मापनदगी हौरगा नुमिदांगी पुंग 12 दा नोंयाइदा दुमाइना लोय अदो मतमदुदा अहिंगदा नुमिदांग अथेंगबा पुंग मापन 10-13 से कैथेन कानरमी अदा इमा इबेन सिंगचे पोदोन थालगा मैरा थालगा कोई कैथेन फमगनी अदुगा याम इंगना चिकना लेबा अदुगुंबा सोसाइटी अमा लेरमी मतमदुदा नहा अनि खनरमे खलसी मरी सुलै लेनदबा अहल अमा चंगला हाय इचासा खनगनु हाइबा मतमदा नहा सिंगदुनाने अहन्न खामे हाइदना नहा सिंगदो खनबा तुई अदुगी मतुंगदा 1980 की मतुंगदगिदी इम्फाल दा हाइजब तारे हाइना थेंगनजगिबदा अहुंबा कयामुक लाई इरांग मखन की इरांग से लाई मियोबगी माइंडसेट सिदा अकी तुजुंगबा मयाम अमसु पोले करी हाइनी सिक्युरिटी लेइतबगुंबगी फिल्म अमा तोरे मियोबसे अकीबा अमा लेइतादी अदुगी डाइवर्ट तौनबगी अमा अमुक थिरि होय मदुदगी दे कोई तपना ड्रग की प्रॉब्लम सुमाइना निशागी अदगी मोरफिन गाना थोलअमे अदुमाइना मतंग थोलपदगी कांगबु अमना दोमदा चखिबा अदगी इनौनौबा मा 1982 दा खोगी मणिपुर दा टेलीविजन से इंट्रोड्यूस तौबदगी इंफॉर्मेशन मयाम अम लाए खोइदा अदगी अखोइना नाहंगै उदबा अनौनौबा मपानगी मयाम अम उरकपदगी नहा सिंगसिगी माइंडसेट सिदा खरे हेना चेंज तौई लोइना नहा सिंगदा मखन की निशा सिसु लाकपदगी दे खोइदा तमना ओन मसि लाखी सागी अहल अमना खामबदा पबुंग खुरा मामतादा लांजरे हरमबदो अहन थौलेते अहल अमना हौजी अंगांग अनि खनरमबदा अहन खामुबा याद्रे हाइरिबा चेंजसी सोशल मीडिया की अदिगिदी 2000 की मतुंगदा मोबाइल जी मणिपुर दा इंट्रोड्यूस तौसलपा मरिगी 2010 की मतुंगदगी दे हौजी स्मार्टफोन सिंग पाइना खलकपा अन सोशल मीडिया दे याम इंफॉर्मेशन जी चुंबलान बखंगदे इंफॉर्मेशन जी खुदक तसु फंगबा याब मयाम थोलपसिना यूथ सिंगददी लान चनिंग कांगबु गिसु याम नुंगाइबो ओइबो अदुगा अफबा थबक तौनिंगबैसु यामना नुंगाइबा यामना कानाबा फंगबा दुनी मसी मतांगसिदा सागी कानाबा लौबो हैबो कांगबुना कानाबा लौबो रोम चखिबा मांगबा रोमदा चंगबा सागी इबिल हाइजबदो सागी अखोइदा गुड ओइनबगी क्वालिटी सो अखोइदा यावरी इबिल ओइनबगी क्वालिटी सो अखोइदा यावे अदु अखोइ करमबदा सिनगदगे हैबदो मदुदनी सागी इंटीग्रिटी न लाकदोइसे आइना आई चटकदोइ लंबी से करोम चटकदगे हाइबसे सुमाइना थमजनी होय मखाता नाइ खोइना मो ओजादगी खंजनिंगबसे करिगुंबा थबक अमा तौरमदाई अदुगा थौदु अमा थोकपा मतमसिदा आइना तौगदौरिबसिदि करिनो सिदि अमुसुमुक खंगागा करिगुम पोत्सा अमना अथिंगबा लेबना मरम ओइरकांदा चममनरगा आई इसागी ओइबा इथिक्स की वांग मदोइना थबकसे तौदबा यादबगी मतंग लाकपा इथिकल डायलेमा लाकपा सोजा सिसु मयाम थेंगनदबा नते हौजिकी मिरो सिदा हाइजबा तारे ओजा अदो सिगुंबा मतमसिददि करम हाइनागदी अखोइना मसी सिचुएशन से थेंगनगनी करम हाइना मसी मायोकनगनी हाइबसे ओजा खितंग हाइबियो इथिकल डायलेमा रगा मसी मियोइबा खुदिमक्ता मतम अमा नत्रा अमदा अदुम थेंगनबा ngaktani मसी लंबी लमलों अनि फांगबदा लेपकांदा करोमदा चटकदगी येलोम चकदरा ओइरोम सिना फाबरा येलोम सिना फाबरा अखोइदा कंफ्यूजिंग स्टेप त लेबा हाइजबा तारे डायलेमा हाइबसे मतम अमतदा समानबा अपॉर्चुनिटी अमा लाक्सलक करम थबकने हेना आई तौबदा हेना खुदोंग चागदगी अमजी पाखंग लिसाबिदसु याम तोइना थोप प्रॉब्लम अमने मतम अप्रोच अनि लाक्सलक सुमाइना युथिंगदा मसिदा different people have different value base on their experience and preferences koi mi ki mana pamjaba magi hen value le yana khanjaba tongan ma du gi experience amasung preference ki matung ina khenai
Samna hara dilemma sigi matang sida khogi dharm sankat kawi. Indian context da masi. Dharm sankat ki matang si khogi Srimad Bhagavad Gita da. Arjun sina Mahabharat lan tauni na laga lan meyaida ai lan tawjararoi. Prabhu na Sri Krishna da mana ai khulai thadok jare ai lan tawjararoi. Aina lam pamdana aina lan tawdu si kanano aina hat ka du si kanano. Haiba matamda. Aina hat ka ni na tawribse aigi idhau aigi guru aigi isininaw sing aigi maru pang sing laktani. Moi mayam sibu hatlaga aina lam phangba aina leibak phangba haibado ai pamjadre ai toksarage hai. Matangduda Sri Krishna na Arjun da dilemma do oidanaba nang kanano haibase masida question nama hangi. Masini khwaidagi maru oiba khoi miyoibada ngasi mak yum ayambada num thokpa problem ni masisi. Maruoina naha oiriba yum kai ga palaba miyoida karena thokpa haitare. Imaga mama oiriba aigi wife siga karumkanda marai sangdanaba adum masi imung manungda thoi. Masida ai karambai michang changadake. Ima su nungsi aigi wife su nungsi ai karambai michang changadake. Adikdi hainaba lai ningon ga mauga hai. Masisu ningon dusu isi natra isan maudusu atopa natre. Adudi ai karambagi maiki lepkadagi aisi dilemma ama yam toina thokpasi sum thengnajai. Matangdudani asagi nahak kanano animaktu aina thadokpasu suga yadaba amakhakni. Aduna karamba matphamda karamba matangda aina kanagi misangda kanana chummi lali haibase masi thiraga aina dilemma do aina dilemma oidanaba oirom chatkera yelom chatkera aina khwaidagi base nen khanbado aduda chatpatai aina chatkadoiduna atopa amadu su yam hena kayanba oidabado. Aina si pamini haidana atopodo pura inthokhragadi maduna amuk atopa another dilemma ma thokpayai another problem ama thokpayai aduna matangduda sagi dharma haibado. Koi dharma haraga koi lining lambi sing aktanate dharma haibadi aigi duty matangsida koigi sagi Krishna Arjun gi matangdo Gita gi matangdo matiam tang puchanjarake. Krishna na hai matangduda nahak se kanano nang khetri masane. Khetri masagi di lan taw bhaibase nangi na thawne. Akhoi da piraiba ai ojane. Oja oibti aigi di aigi like takpado aigi duty neva. Aigi duty duda aina maduda pap laiteo. Aduga mi atopagi dharma da atopagi duty da aina interfere tawrubudo madu ona tenaba dharma lana satpa kawe. Aduna dharma haibadi aigi oiba phibam dugi aigi profession dugi matung ina adugi karma do madugi action do madu tawbuduna khwaidagi phaba dharma ni aduna dharma sankat haibase karina control tawdage karom da chatkadage nahak kanano nangi position karino adugi matung ina nang lepkadabani. Sini aikoina thengnajabada. Hoi. Ai isagi karma ai isagi thodang haiba tare duty dudi chumna phajana pangthoaga dum chatsi haibaduni ojana thambibase ado loshilakpasida oja mioiba magi punsida naha amase semakpa matamse piingai matamdagi imungdagi hawi haidanasu mayamnasu akhang ahai mayamnasu thambi ado monda aphaba gun se chelaga aphaba ethics se haitare phajana hauna lonchatse sagalangna bagi moong se karam haina ma masadagi hauraga imung manung aduga atopa topa mafam mayam sida aphaba mi oyema oiraknabagi haitare karmaina semgalakani haibase khitang haibiramo khoi yamna maru oiba question ni haibiribase ethics da makhan kaya amuk leiri applied ethics aridi applied ethics ki manungda professional ethics business ethics environmental ethics makhan mayam leikre aduna professional ethics si masi kauthokpadagi aigi profession si karino aiji kanano haibasi kauthokpadagi thoanningdaba thodok kaya am thoi adugi hospital adu khanare ye adugi office tu adu khanare ye adu solon jalame adu torme masi kari no haikanda aigi profession de leiriba aikoina akogi lomi bu orasu enjang thaba vegetable thaba farmer bu oragasu aigi sendong hena phangnabai dabaktane na ai ethics to kauthoi yamna darkar leiriba hojik matamda khwaidi hena maru oiribisi kan akoina thabam tawkanda sana haibiram duty for duty 7 thabak tugi damakta khallaga thabak tawgadabani mahi dudi aina afaba thabak tawutaragadi soidana afaba mahi do adum lakadaw leire hojik yamna pamisina mahi yam thuna phangba thabak yam tawdab thabak yam tawdana mahi yam thuna ta profit cha phangbasi masi pamna khalakpa masina khwaidagi asoiba haibdare khwaidi hena maru oibisi kainoda aina tawgadaba thabak singsi system chumba haitare ahlamanna haiba pautak pibiramba akhang ahi oja guruna
ताकपीरप अदुगी मतुंग इनबा आसिना ख्वाइदगी फब लंबीनी ओजा अमतन छात्रदे लान ताओय फत्तब मी खरा याव हाइबसिदी अदुदी खरादी दुम याव ताबनी परसेंटेज खरादी अदुबो अयामबना अहलमन गी मखा पोलगा अहलमन हाइब इनबा अदुगुंबा ओजा गुरुना हाइब मतुंग इनबा छात्र छात्री नत्रगा अदुगुंबा मियोय सिंगदो नहा सिंगदो कदोंगैद लेमना मांगोय हाइबदी महाकना चटकदब लंबीदुगी हाना चत्तना उरबा हंदुना ए सोम चलदी फबनीने हाइजन तापीबनेबा अइना लोसलकपदा अइना पंजनिंबा अमखंगना ethics and integrity habidu watlaba miyoybase madu watlagadi mana saigi chariba thaiba mana exercise tawriba khudimak to kanaba phangoi thamjaningi lone na ethics amasung integrity sibu phajana magi system norm sing sibu kaidana chatpa mi sing do adugumba miyoi sing adugumba society do kogi society gi illness society da nariba se society du lairiba kogi naha sing sina ethics and integrity si phajana mapung phana lairaba adugumba mi na yamaba matamda awa ana lairiba myam se masi 90% di handhangani abji ai thajabani aduga ethics and integrity si wat padagi khoida unnecessary conflicts myam thoi sanada lambi chappa matamda nomada traffic police singa kogi naha singsiga thawriba mi singsiga khanaba ngangnaba muknaba conflict adidi lambi ama chappa matamda ising kapsalame haibina singba makan gi conflict se kari dagi noida lack of ethical knowledge and integrity ethical knowledge amsung integrity se wat padagi unnecessary edugumba conflict mayam thon bani aduna masi thoktanaba hogul ibana hasing na ethics and integrity se masigi norms haibitare chatna kanglon singse khogi chatna rol society da tawgadaba asagi ina hajigiba written and unwritten norms singdo ngakuna chatnagadi khara makhaidi ina hajigiba 90% mukti healthy society ma healthy person ma adumba oiba ngamgani habisi masi thamjari yam nungai je oja ngasi oja gi chillaba matam kaithok piduna aikhoigi studio sida lak piduna maru oiba wafam kaya thambi bagi damakta oja bu thakachari Hauzik tabikre ngasigi naharolda ethics amadi integrity hairiba hiram asida Danamanjuri College of Arts ki Department of Philosophy da assistant professor oina thaupu bireba Dr. Chungkham Baigya Chandraga unaduna wari sanajakhibi thongam gitanjali thauram asi tamina khibaga loinana ngasigi oinadi naharol gi khonjel thauram lanthokjaba matang asida loishinjari thauram tabiram leba singbu amuk hanna khurumjari